ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯈꯥꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯅꯥꯟꯊꯔꯤ꯫ ꯑꯗꯨꯝꯅ ꯂꯐꯨ ꯄꯥꯝꯕꯤ 4-5 ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯃꯈꯨꯠꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯅꯥꯟꯊꯔꯕꯒꯤ ꯇꯨꯡꯗ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯤꯡꯊꯦꯝꯕ ꯇꯞꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯁꯥꯈꯤꯕ ꯃꯤꯇꯝ ꯑꯗꯣ ꯂꯧꯊꯣꯔꯛꯇꯨꯅ ꯙꯨꯞ ꯀꯦꯟꯗꯜ ꯃꯩꯈꯦꯠꯅꯆꯤꯡꯕ ꯃꯊꯪ ꯍꯧꯒꯠꯂꯛꯇꯨꯅ ꯊꯦꯡꯗꯨꯅ ꯊꯝꯃꯤ꯫ ꯍꯩ ꯂꯩ ꯑꯃꯗꯤ ꯁꯤꯟꯗꯨꯔ ꯊꯣꯏꯗꯤꯡ ꯑꯃꯨꯕꯅꯆꯤꯡꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯍꯪꯒꯥꯝ ꯃꯔꯨꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯊꯦꯟꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯃꯈꯨꯠꯇꯣ ꯂꯣꯟꯅꯔꯒ ꯂꯥꯏ ꯇꯥꯏꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯇꯥꯏꯅꯔꯛꯂꯕꯒꯤ ꯇꯨꯡꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯗꯣꯏ ꯁꯅꯥꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯇꯟ ꯇꯟꯊꯕ ꯋꯥꯊꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯕ ꯀꯌా ꯑꯃ ꯇꯧꯔꯛꯄꯗ ꯅꯠꯇꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯇꯝꯐꯥꯌꯥꯏꯁꯨ ꯊꯥꯗꯣꯏ ꯁꯅꯥꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯑꯃꯥꯏꯕꯤ ꯇꯝꯐꯥꯌꯥꯏꯗ "ꯏꯃꯥ ꯃꯥꯏꯕꯤ, ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝꯇ ꯇꯧꯔꯦ, ꯁꯣꯔ ꯍꯣꯟꯕꯁꯨ ꯋꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯩ ꯇꯧꯒꯦ. ꯑꯁꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯂꯦ ꯑꯗꯨꯅꯅꯤ꯫ ꯅꯪꯅ ꯃꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯄꯤꯔꯨꯕꯗꯣ ꯑꯗꯨꯅꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯌꯥꯏ ꯃꯍꯥꯛ ꯉꯝꯗ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯒ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯇꯪꯈꯥꯏ ꯑꯃ ꯃꯥꯅ ꯊꯛꯂꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏ ꯁꯅꯥꯗ "ꯁꯦ ꯑꯔꯦꯝꯕ ꯇꯪꯈꯥꯏꯁꯤꯅ ꯅꯪꯅ ꯊꯛꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯊꯛꯂꯤ꯫ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯛꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛ ꯁꯣꯔ ꯍꯣꯟꯕ ꯈꯔ ꯋꯥꯔꯝꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯇꯝꯐꯥꯌꯥꯏꯗꯤ ꯏꯐꯠ ꯐꯠꯇꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯍꯥꯛ ꯑꯗꯣ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯍꯤꯞꯊꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯑꯃꯥꯏꯕꯤ ꯇꯝꯐꯥꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯇꯨꯅ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯌꯥꯏ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯦ ꯍꯥꯏꯔꯝꯂꯒ ꯃꯃꯤꯠꯇꯣ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯁꯅꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯍꯥꯛꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕꯤ ꯇꯝꯐꯥꯌꯥꯏꯕꯨ ꯀꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯑꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯕꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯁꯥꯈ꯭ꯔꯕ ꯃꯤꯇꯝ 2 ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯇꯝ ꯑꯃꯒꯤ ꯃꯈꯣꯡ ꯑꯗꯣ ꯃꯍꯥꯛꯅ ꯊꯨꯗꯦꯛꯇꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏ ꯌꯥꯝꯅ ꯀꯟꯅ ꯈꯣꯡ ꯇꯦꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯣꯡꯈꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯆꯣꯡꯈꯠꯂꯛꯄꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏꯅ "ꯑꯩꯒꯤ ꯈꯣꯡꯁꯦ ꯇꯦꯛꯂꯦ, ꯑꯩꯒꯤ ꯈꯣꯡꯁꯦ ꯂꯩꯈꯥꯏꯔꯦ, ꯑꯩꯒꯤ ꯈꯣꯡꯁꯦ ꯇꯦꯛꯑꯦ" ꯍꯥꯏꯗꯨꯅ ꯀꯟꯅ लाउरी। मतम अदुदा ताफायाइना थादोइ सनादा नाहक लेवा मंत्र हाइरिबदुनी अदुना अयुदा तौरिबसे फनबगिदमक्ता लेवा सोलु हाइदुना ताफायाइना सुनगदब लेवा सिंगदो ताकपिरी। अदुमना हाइरकपदुदा थादोइ सनानासु लेवा मंत्रदो सोनुना इसिंग अमदा कामसिलबगी तुंगदा इसिंग अदुना ताफायाइगी मखोंग टेक्ले हाइदुना लाउरी मखोंग अदुदा तपना तपना इसिंग अदो खिकलगा नाली। अदुमना तौरकपदुदा ताफायाइदो खर मखैदी फरे हाइदुना महाक अदो यामना कन्ना हेदोना हे चल्ली। असोमदुना कमदौरी निंथेमबना यामना कन्ना फनबसु होनजब सारी फै खंगरिदो। असुमना खल्लगा हौजिक महाकी मनाक्ता लैरिबा मखोंग नाकन नामा थुदेख्रबा मितम मदुगी मखुत नाकन नामा अमुक थुदेरई। अदुमना तौरकपदुदा ताफायाइदी सोमदा मखुत टेक्ले अइगी खुचत टेक्ले असुमना अइबु लांगना पिगदबगी महुत्ता अइबु थवाइ लौपिरो अइ हिंगनिंग्रे हाइदुना लाउरी। अदुबु निंथेमबना मागी युमसिदा फत्तबा लाइटिन थाजलनबगिदमक्ता ताकपी तंबिरिबा ताफायाइदा नुंसी अमता पोखिरी। मसिदगिदी निंथेमबना अदु ओरबदि फरे हाइदुना महाकी हाइबदी महाकी मनाक्ता लैरिबा मितम अदुगी मबुक अदुदा महाना ngасai पुथोरकपा पतुम अमना यामना कन्ना कन्ना थिंदली। अदुगा अहोबा मरु मरु सिंगदुता थुइजिंग सिंगदुसु हापसिली।
ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗꯗꯤ ꯇꯝꯐꯥꯌꯥꯏꯗꯣ ꯃꯕꯨꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯍꯟꯖꯤꯟ ꯊꯤꯜꯂꯛꯄꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯂꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯔꯨ ꯈꯔ ꯊꯥꯗꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛꯁꯦ ꯆꯥꯛꯊꯦꯛꯄꯅꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯈ꯭ꯔꯒꯦ ꯈꯜꯂ ꯃꯥꯜꯂꯦ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯏꯃꯥ ꯅꯍꯥꯛ ꯁꯤꯕ ꯌꯥꯔꯣꯏꯌꯦ ꯅꯍꯥꯛ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯇꯝꯕꯤꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯁꯅꯥꯅ ꯇꯝꯐꯥꯌꯥꯏꯅ ꯇꯧꯔꯤꯕꯗꯣ ꯂꯤꯞꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯑꯗꯨꯅ ꯅꯈꯣꯏꯒꯨꯝꯕ ꯑꯃꯥꯏꯕꯤ ꯑꯁꯤꯗꯤ ꯆꯦꯟꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯇꯝ ꯑꯗꯣ ꯃꯍꯥꯛꯅ ꯃꯉꯛ ꯊꯗꯠꯈꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯅ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯣ ꯊꯗꯠꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯝꯐꯥꯌꯥꯏ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯏꯕꯤ ꯃꯥꯡꯗꯦ ꯇꯝꯐꯥꯌꯥꯏꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥ ꯇꯧꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯤ ꯑꯗꯨꯝꯅ ꯀꯞꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯃꯤꯇꯝ ꯑꯃꯗꯨꯃꯨꯛ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯅꯥꯀꯟ ꯅꯥꯝꯃ ꯍꯥꯟꯅ ꯊꯨꯗꯦꯛꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯁꯨ ꯃꯈꯣꯡ ꯅꯥꯀꯟ ꯅꯥꯝꯃ ꯇꯦꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯩꯅꯥ ꯌꯥꯝꯅ ꯀꯟꯅ ꯈꯥꯡꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯈꯪꯈꯤ ꯇꯝꯐꯥꯌꯥꯏꯅ ꯁꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯍꯥꯛ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅꯁꯨ ꯈꯪꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯅꯤꯡꯊꯦꯝꯕꯗ ꯂꯥꯏꯃꯨ ꯊꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯑꯗꯨꯕꯨ ꯆꯩꯅꯥꯈꯨꯜ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯕꯅ ꯃꯈꯣꯡꯇꯃꯛ ꯊꯨꯗꯦꯛꯂꯝꯃꯤ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯃꯠꯇ ꯊꯨꯗꯦꯛꯂꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯕꯗꯣ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯀꯔꯤꯝꯇ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯆꯔꯛꯂꯤ ꯊꯥꯗꯣꯏꯁꯅꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯇꯝꯐꯥꯌꯥꯏ ꯑꯗꯣ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤ ꯇꯝꯐꯥꯌꯥꯏꯗꯨ ꯁꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟꯂꯥꯡꯗ ꯄꯨꯊꯣꯛꯈ꯭ꯔꯁꯤ ꯏꯃꯨꯡꯗ ꯁꯨꯝ ꯊꯝꯕꯗꯤ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯕ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯀꯌꯥ ꯂꯥꯛꯇꯨꯅ ꯇꯝꯐꯥꯌꯥꯏꯕꯨ ꯃꯄꯥꯟꯂꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯐꯝꯃꯦꯟꯗ ꯊꯝꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯇꯝꯐꯥꯌꯥꯏ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯊꯥꯗꯣꯏꯁꯅꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯁꯥꯗ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯔꯝꯒꯤꯗꯃꯛ ꯃꯄꯥ ꯅꯤꯡꯊꯧ ꯁꯤꯈ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯇꯝꯐꯥꯌꯥꯏ ꯁꯤꯔꯤ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯅꯤꯡꯊꯦꯝꯕꯗ ꯂꯥꯟꯗꯥꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ ꯏꯃꯥ ꯇꯝꯐꯥꯌꯥꯏꯅ ꯊꯝꯕꯤꯔꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯊꯥꯗꯣꯏꯁꯅꯥ ꯑꯩꯍꯥꯛꯅ ꯅꯤꯡꯊꯦꯝꯕꯗ ꯂꯥꯟꯗꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯆꯨꯡꯅ ꯈꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ ꯊꯥꯗꯣꯏꯁꯅꯥ ꯀꯔꯝ ꯇꯧꯔꯒ ꯅꯤꯡꯊꯦꯝꯕꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯇꯝꯐꯥꯌꯥꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯄꯥꯒꯗꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯊꯥꯗꯣꯏꯁꯅꯥꯅ ꯃꯊꯪ ꯄꯥꯔꯛꯏ ꯑꯁꯨꯝꯅ ꯃꯊꯪ ꯄꯥꯔꯛꯄ ꯑꯗꯨꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯧꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯐꯥꯛꯇꯨꯅ ꯄꯥꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯍꯤ ꯑꯃꯗꯤ ꯍꯧꯈ꯭ꯔꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯇꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕ ꯑꯃꯥꯏꯕꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯦꯝꯕꯗ ꯂꯥꯟꯁꯤꯡꯅꯗꯨꯅ ꯂꯥꯟꯗꯥꯁꯟꯕꯁꯤ ꯄꯥꯝꯂꯤ ꯑꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯅꯤꯡꯊꯦꯝꯕꯗ ꯂꯥꯟꯗꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯕꯗ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯂꯥꯜ ꯑꯃꯒꯤꯗꯃꯛꯇ ꯄꯥꯔꯇꯣꯟ ꯆꯠꯇꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯅ ꯂꯝ ꯈꯨꯅꯨ ꯑꯃꯕꯨ ꯐꯥꯔꯨꯔꯤ ꯑꯗꯨꯒ ꯂꯝ ꯈꯨꯅꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯀꯣꯛꯇ ꯀꯥꯝꯊꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯝ ꯈꯨꯅꯨ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ ꯂꯝ ꯈꯨꯅꯨ ꯑꯗꯨꯅ ꯑꯁꯨꯝ ꯄꯥꯏꯔꯛꯂꯒ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯛꯇꯝꯅ ꯄꯥꯏꯔꯛꯂꯤ ꯃꯇꯝꯗꯣ ꯅꯤꯡꯊꯦꯝꯕꯗꯤ ꯍꯤꯡꯒꯣꯜ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯈꯨꯅꯨ ꯑꯗꯨꯅ ꯄꯥꯏꯔꯛꯂꯒ ꯅꯤꯡꯊꯦꯝꯕꯒꯤ ꯁꯝꯕꯜ ꯑꯗꯨꯗ ꯇꯣꯡꯂꯒ ꯋꯥ ꯈꯔ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯕꯥꯅꯤ ꯆꯥꯏꯅꯒꯗꯕꯅꯤ ꯑꯗꯨꯝꯅ ꯏꯕꯥꯅꯤꯅ ꯆꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯑꯉꯝꯕ ꯍꯟꯅꯔꯕꯒꯤ ꯇꯨꯡꯗ ꯂꯩꯍꯧꯕ ꯑꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯅꯍꯧꯔꯁꯤ ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯥꯜꯂꯁꯦ ꯂꯦꯞꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯅꯨ ꯑꯗꯨꯅ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯕꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯊꯤꯅ ꯍꯥꯏꯕ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯒ ꯂꯥꯟ ꯁꯣꯛꯅꯒꯗꯕ ꯃꯇꯝꯗꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯕꯅ ꯍꯥꯏꯈ꯭ꯔꯦ
ꯋꯥꯐꯝ ꯑꯗꯨꯃꯛ ꯈꯨꯅꯨ ꯈꯔꯪ ꯑꯗꯨꯅ ꯑꯃꯨꯛ ꯄꯥꯏꯔꯛꯇꯨꯅ ꯊꯥꯗꯣꯏꯁꯅꯥꯗ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥꯁꯨ ꯅꯣꯛꯂꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ ꯑꯩ ꯈꯪꯉꯤ, ꯅꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯈꯛꯇꯗꯃꯛ ꯂꯥꯟ ꯇꯧꯕ ꯄꯥꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯗ ꯂꯥꯟ ꯇꯧꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯄꯥꯝꯕꯗꯨꯃꯛ ꯅꯍꯥꯛꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯑꯩꯅꯁꯨ ꯅꯨꯃꯤꯗꯥꯡ ꯂꯥꯟꯗꯥꯔꯛꯂꯒꯅꯤ꯫ ꯉꯍꯥꯛꯋꯥꯏꯗ ꯏꯕꯥꯅꯤꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯟꯊꯦꯡꯅꯒꯅꯤ, ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯑꯗꯨꯝꯅ ꯊꯥꯗꯣꯏꯁꯅꯥꯅ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯈꯨꯅꯨ ꯈꯔꯪ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯥꯗꯨꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯍꯥꯏꯍꯜꯂꯨꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯦꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯁꯦꯝꯕ ꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯟꯒꯤ ꯊꯧꯔꯥꯡꯒꯤꯗꯃꯛ ꯁꯦꯝꯕ ꯍꯧꯈꯤ꯫ ꯁꯣꯝꯗꯁꯨ ꯊꯥꯗꯣꯏꯁꯅꯥꯗꯣ ꯃꯥꯅ ꯍꯩꯖꯕ ꯃꯍꯩ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯊꯧꯅꯥ ꯍꯥꯞꯆꯤꯜꯂꯒ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯃꯤ ꯇꯨꯡꯈꯠꯂꯤ꯫ ꯑꯁꯣꯝꯗꯁꯨ ꯑꯗꯨꯃꯉꯥꯏ ꯅꯤꯡꯊꯦꯝꯕꯁꯨ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯨꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯟ ꯇꯧꯁꯤ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯄꯥꯈꯠꯈꯤꯕꯅ ꯃꯁꯥꯁꯤꯡꯗꯣ ꯀꯔꯤꯅꯣ ꯃꯤꯇꯧ ꯇꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯊꯥꯗꯣꯏꯁꯅꯥꯅ ꯄꯨꯔꯛꯀꯗꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯃꯤꯌꯥꯝ ꯈꯪꯂꯛꯀꯅꯤ꯫ ꯑꯗꯨꯝꯅ ꯈꯪꯂꯛꯂꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯊꯕꯛ ꯑꯁꯦ ꯇꯧꯗꯕꯁꯨ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯅꯤꯡꯊꯦꯝꯕꯅ ꯊꯥꯗꯣꯏꯁꯅꯥꯗ ꯂꯥꯟ ꯑꯁꯦ ꯈꯔ ꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯁꯨ ꯌꯥꯔꯗꯨꯅ ꯃꯍꯥꯛ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯆꯥꯏꯅꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇꯒꯤ ꯅꯣꯡ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡ ꯀꯟꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯦꯝꯕꯁꯨ ꯂꯥꯟ ꯆꯠꯄ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯇꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯅꯥꯅ ꯃꯍꯥꯛꯁꯦ ꯀꯤꯔꯕꯣꯏ ꯈꯟꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯨꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯎꯃꯪ ꯑꯃ ꯂꯥꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯑꯄꯥꯛꯄ ꯂꯝꯍꯥꯡ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯅ ꯎ ꯋꯥ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕ ꯍꯥꯟꯅꯅ ꯌꯧꯔꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯁꯣꯝꯗ ꯊꯥꯗꯣꯏꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗ ꯂꯥꯟ ꯑꯁꯦ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ, ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯔꯦꯟ ꯑꯁꯦ ꯅꯉꯣꯟꯗ ꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯕ ꯊꯣꯛꯂꯕꯗꯤ ꯂꯥꯟ ꯑꯁꯦ ꯇꯧꯗꯕꯤꯗ ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯟꯗꯕꯤꯗ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯟꯗꯗꯨꯅ ꯂꯥꯟꯁꯤꯟꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗ ꯆꯩꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯕꯗꯤ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯁꯅꯥ, ꯅꯍꯥꯛꯁꯤ ꯃꯍꯩ ꯈꯔ ꯍꯩꯕꯗꯒꯤ ꯅꯥꯄꯜ ꯀꯥꯔꯦ꯫ ꯅꯥꯄꯜ ꯍꯥꯏꯕꯁꯤꯅ ꯅꯍꯥꯛꯀꯤ ꯃꯍꯩꯁꯤꯡ ꯑꯗꯨꯒꯤ ꯌꯦꯛꯅꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯅꯥꯄꯜ ꯆꯥꯎꯕ ꯅꯪꯗꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯎꯃꯪ ꯃꯅꯨꯡ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯂꯧꯈꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯥꯛꯇꯅ ꯁꯔꯨ ꯁꯔꯥꯡ ꯑꯣꯟꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯀꯪꯗꯨꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤꯗꯃꯛ ꯀꯞꯄ ꯍꯧꯔꯣ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯕꯒꯤ ꯇꯨꯡꯗ ꯊꯥꯗꯣꯏꯁꯅꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯀꯅꯥꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯕ ꯍꯦꯟꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯁꯅꯥꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯂꯥꯟꯃꯤ ꯑꯃꯨꯕꯁꯤꯡ ꯁꯒꯣꯜ ꯇꯣꯡꯕꯁꯤꯡ ꯑꯗꯣ ꯊꯥꯖꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅꯁꯨ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯨꯕꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯊꯥꯖꯤꯜꯂꯛꯇꯨꯅ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯑꯉꯛꯄ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯈ꯭ꯔꯤ꯫ ꯑꯁꯨꯝ ꯂꯥꯟꯊꯦꯡꯅꯔꯛꯄꯅ ꯅꯤꯡꯊꯦꯝꯕꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯇꯞꯅ ꯃꯔꯥꯏ ꯆꯥꯏꯊꯕ ꯍꯧꯔꯛꯂꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ ꯄꯣꯔꯛꯄ ꯂꯥꯏꯃꯨ ꯇꯤꯟꯃꯨꯁꯤꯡ ꯑꯗꯨꯅ ꯅꯝꯗꯨꯅ ꯃꯈꯣꯏꯕꯨ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕ ꯍꯦꯟꯖꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯅꯤꯡꯊꯦꯝꯕ ꯃꯁꯥꯗꯣ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯗꯤ ꯑꯃꯨꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯀꯝꯗꯧꯅ ꯄꯥꯡꯒꯜ ꯍꯦꯟꯒꯠꯀꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯄꯥꯡꯒꯜ ꯍꯥꯞꯄ ꯌꯥꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯅ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯃꯍꯥꯛꯀ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯍꯪꯒꯥꯝ ꯃꯔꯨꯈꯔ ꯆꯥꯏꯊꯣꯔꯛꯄꯗꯒꯤꯗꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯄꯥꯡꯒꯜ ꯀꯟꯈꯠꯄꯔ ꯀꯔꯤꯅꯣ ꯊꯥꯗꯣꯏꯁꯅꯥꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯛꯂꯤ꯫
ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯑꯣ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯁꯣꯟꯊꯔꯨꯔꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯦ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯍꯥꯞꯈ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯍꯥꯞꯄ ꯌꯥꯕ ꯂꯥꯏꯔꯣꯟꯗꯤ ꯑꯩꯗꯤ ꯈꯪꯗꯦ ꯀꯝꯗꯧꯁꯤꯒꯦ ꯃꯥꯅ ꯁꯣꯏꯗꯅ ꯉꯝꯈꯤꯕ ꯇꯥꯔꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯅꯥ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯕꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒ ꯑꯩꯒꯁꯨ ꯆꯥꯏꯅꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯃꯔꯣꯝꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯟꯅꯔꯛꯂꯕꯅꯤꯅ ꯂꯝꯕꯥ ꯇꯧꯅꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯍꯩꯖꯕ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯇꯥꯒꯤ ꯇꯥꯔꯣꯟ ꯃꯈꯜ ꯁꯨꯅ ꯆꯠꯇꯨꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯧ ꯑꯩꯅꯁꯨ ꯅꯪꯒꯤ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯌꯥꯏꯕꯤ ꯂꯧꯒꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯡꯅ ꯊꯤꯟꯈꯤ ꯑꯗꯨꯝꯅ ꯊꯤꯟꯈꯤꯕꯗꯨꯗ ꯁꯒꯣꯜ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯆꯩꯅꯥ ꯈꯥꯝꯂꯝꯂꯒ ꯁꯤꯔꯤ ꯊꯥꯗꯣꯏꯁꯅꯥ ꯃꯍꯥꯛꯀꯤ ꯁꯒꯣꯜꯅ ꯁꯤꯈꯤꯕꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯅꯤꯡꯊꯦꯝꯕ ꯑꯔꯥꯏꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ ꯊꯥꯡꯒꯤ ꯇꯥꯗꯁꯨ ꯐꯅ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕꯅ ꯊꯥꯗꯣꯏꯁꯅꯥꯅ ꯌꯥꯜꯂꯛꯂꯤꯕ ꯊꯥꯡ ꯑꯗꯣ ꯃꯍꯥꯛꯅ ꯉꯥꯛꯂꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯡ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏꯁꯅꯥꯁꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯊꯥꯡꯗ ꯇꯥꯗ ꯍꯩꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯊꯔꯛꯂꯤ ꯅꯣꯡ ꯆꯨꯊꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯈꯔ ꯉꯥꯜꯂꯝꯕꯗꯨ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯕꯅꯤꯅ ꯎꯅꯗ꯭ꯔꯤ ꯎꯃꯪꯒ ꯑꯣꯏꯕꯒ ꯃꯉꯥꯜ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕ ꯃꯥꯔꯗꯨꯅ ꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯦꯞꯂꯒ ꯂꯩ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯅ ꯃꯁꯥꯗꯁꯨ ꯁꯥꯡꯅ ꯉꯥꯛꯇꯨꯅ ꯊꯝꯃꯤ ꯊꯥꯗꯣꯏꯁꯅꯥꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯁꯨ ꯊꯥꯡ ꯑꯗꯣ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯃꯑꯣꯡꯗ ꯁꯥꯡꯅ ꯊꯥꯗꯗꯨꯅ ꯊꯝꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯎ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯨꯃꯤꯟꯅꯔꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝ ꯃꯥꯔꯛꯄꯗꯗꯤ ꯊꯥꯗꯣꯏꯁꯅꯥꯗꯣ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨ ꯊꯥꯗꯣꯏꯁꯅꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯡ ꯑꯗꯣ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝꯕꯒꯤ ꯃꯈꯖꯥꯏꯗ ꯈꯦꯠꯈ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯏꯈꯦꯡ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯅꯤꯡꯊꯦꯝꯕꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯣ ꯊꯥꯗꯣꯏꯁꯅꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯏ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯅꯤꯡꯊꯦꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯟꯅ ꯅꯤꯡꯊꯦꯝꯕꯅ ꯊꯥꯗꯣꯏꯁꯅꯥꯗ ꯊꯥꯡ ꯍꯥꯏꯔꯛꯂꯤꯕꯗꯣ ꯊꯥꯗꯣꯏꯁꯅꯥꯅ ꯎꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯁꯠ ꯄꯥꯛꯊꯗꯨꯅ ꯊꯥꯡ ꯑꯗꯣ ꯎ ꯑꯗꯨꯗ ꯑꯣꯏꯅ ꯄꯥꯜꯍꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯂꯛꯄꯒꯤ ꯃꯩꯉꯥꯟꯗ ꯑꯃꯨꯛ ꯊꯥꯡ ꯑꯗꯣ ꯌꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ ꯁꯣꯝꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯃꯨ ꯇꯤꯟꯃꯨꯁꯤꯡ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯡ ꯌꯥꯟꯅꯕꯒꯤ ꯃꯈꯣꯜ ꯍꯧꯅ ꯇꯥꯕꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯊꯥꯞꯄꯗ ꯊꯥꯡ ꯌꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤꯕꯨ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯀꯔꯤꯅꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯍꯧꯒꯠꯅꯔꯛꯇꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯇꯝꯄꯥꯛ ꯑꯗꯨꯗꯒꯤ ꯆꯠꯈꯠꯂꯒ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯆꯤꯡꯂꯣꯟ ꯅꯥꯄꯣꯝꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯟ ꯁꯣꯛꯅꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯀꯅꯥ ꯂꯥꯟ ꯁꯣꯛꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯨꯁꯤ ꯀꯔꯤꯒꯨꯝꯕꯗ ꯍꯨꯞꯊꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯁꯨ ꯍꯥꯏꯅꯔꯗꯨꯅ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕ ꯌꯥꯝꯅ ꯀꯟꯅ ꯊꯥꯡ ꯍꯥꯏꯗꯨꯅ ꯐꯨꯅꯔꯤ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯤꯡꯊꯦꯝꯕꯅ ꯍꯦꯟꯈꯤꯕꯅ ꯊꯥꯗꯣꯏꯁꯅꯥꯗꯣ ꯍꯧꯖꯤꯛꯇꯤ ꯊꯥꯡ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯄꯥꯏꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯃꯁꯥꯗꯣ ꯋꯥꯕꯅ ꯂꯣꯏꯔꯤ ꯅꯤꯡꯊꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯊꯔꯛꯄꯗ ꯊꯥꯗꯣꯏꯁꯅꯥꯒꯤ ꯊꯥꯡ ꯑꯗꯣ ꯆꯦꯠꯅ ꯄꯥꯏꯕ ꯉꯝꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯅ ꯃꯁꯤꯡ ꯈꯪꯂꯛꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯕꯅ ꯊꯥꯗꯣꯏꯁꯅꯥꯗ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯊꯥꯡ ꯑꯗꯣ ꯄꯥꯏꯈꯠꯂꯨꯔꯒꯅꯨ ꯑꯩ ꯅꯪꯕꯨ ꯍꯥꯠꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯂꯝ ꯍꯦꯟꯗꯨꯅ ꯑꯗꯨꯃꯛ ꯊꯥꯡ ꯑꯗꯣ ꯄꯥꯏꯈꯠꯇꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕꯅ ꯊꯥꯗꯣꯏꯁꯅꯥ ꯅꯍꯥꯛꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ
thang ado amu hana pairagano aduga aigi famda landage laman khumge haiduna khaluragano masi punamak thokrabadi thokraba ngaktani maramaduna nangsu konungda hallo aisu iyum mongba iran jaida aigi leiriba aina porokliba lammising asiga loinana hankragi aduna nahak nangi konungda nangi leijariba tinmu laimusing ase puduna chakro adumna ningthembana hairabasu thadoi sanana aidi konungda leitaba kuiri aina lakliba sisu konungdagi lakpanati atopa phamamadi laklibani aduga nangi leiriba tinmu laimusing adubu manghanba natragana nangbu manghanlamba natana ai amukhana konungdasu halloi haiduna thadoi sanana hanna wasakli wafam adu tabda ningthembana adu waribadi fare ibani aroibo oina changyengnarasi haiduna ningthembana thadoi sanagi mangsamda thang aduna haithari matam aduda thadoi sanana mahana pairiba thang aduna ngakhi adubu ngakpado mapangga jarok trabanina ngakna makhori aduda thang aduna khara yankhi maram aduna isu phajana thokli thadoi sana khangli ningthembagi makutta mahakase soidana maithiragani haibasi adubu sige haibasu lanphamtaki mai olaroi khaladuna thadoi sanana ningthembagi maraibak mapa chapsana thang aduna haitharakpada ningthemba mahaki thangna ngakhi adumna mahana thangna ngakpaduda ngakna mahaksu maraibak aduda thangna sukhibadagi I thokli tawriba thabak asidi thadoi sanana ningthembada anirak suba oina sokhallabani maram masidagi ningthemba sawuna mai hawraduna mahana pariba thangado aroibi safuda hairakpada thadoi sanagi mangak kakri masidagi thadoi sanagi mangak adu loinana masado tongan taduna nungmur adu leiri thadoi sanana heksi khibaga thadoi sanagi michungda leramba tinmu phataba laimu phataba punamak ado thadoi sanagi manata chensilli masidagi ningthembana mahaki leiriba sagon lanmising amadi lanmising adu loinana mahak mayum mongba maran jaida hankhri adubu thadoi sanati mahaki thawai mirelga mahana kauthukpa tinmu laimusing adu loinana umang aduta lehokhi mataw asumna ningthembado mayum lomda lakpada khunja singa thengnabadagi oja maibadi kadai chapirubano haiduna hangi matam adu ningthembana ai lan taruribani hairamlaga ma mayum lomda hanki mayamsu ningthembagi matung inaraktuna kari lano haiduna hangi matumaduda ningthembana isa kanjanaba lani damak hairaga ma imung lomda sangkhri masidagi mayamsu magi yumda hanjannaki mataw asumna ningthemba thadoi sanabu jaibi lokhrabagi tungda mahak mahok sagum ingna sikna yum aduta magi nupi angang singa panminnaki adubu thadoi sanati mahaki thawai mirel ado laimusing adu kalonana umang aduta kuchat chatuna laiki wariasi mata ngasida loisanjari wariasi pathok chaba matamda soikhelan khiba wahai wata khibik tabiriba punamakna puksel sauna ngakpigani mayam boroi bada mukahana khurumjari